건강해. 응? 음. 음. 싸지르기는 확실히 남자거든. Nakanda pangam siya kayo mo nam tangam doon na. Sabi sa yaw. Hi ma'am. Ma'am puno mo aham kantaram nokchori ngasi ay gena mo video mo pro la e. Ngasi di khoidou dum sauni video na min tai. Kaigino ai ro ma'am. Pangnam di tu ai chita tu. Kanglayin pangnam da tai kam ta hai gi ko yam saksabodo video nang kaina mo yawram de bai yawram dre bo khanga ba. Kamai tau gena kanglayin pangnam ji phajana na me ko ai si phajana sida puthoe adu ga phajana hangthok khotok as manin ka phase ma'am yengu tu kai thangjali adu di camera do di. Yawramdre adu mukok de muri mu halle paknanga je pada segai thu re adu duga yare idum saba horge ai wang ba dum soira ring si khoido gora sawni me ba adu ai hinjang muthel jate em tawdre tin yo le kang ai paknam nam sabada compre kolam ni do adu kang ho khra mangore adu duga mimi singju khra ma dum hachale ko adu duga ai hinjang am to yawde ngasi champut chi ke ta khairage champut se dum pur la ai hinjang am to hapram ne ngasi di duga thabi khra Sinau yam ado ai chaba dum hajin jarge ko karira kanu khangde oiba panam ji phajana segai ni ma'am yengbiyu tu ga adu kati puyeng yengre champur mahi ji ma phajana totharage adu ga mimi singju jiga kanglain pangnam jiga phajana lokhatpe abra yengge ko champur mahi gi thake saure mina sa de ga haure haure ga hai ga kan ni ko hau do hau ai hezubin có cái điểm trai con này bạn dám tao như vậy con này con bi cô làm gì chứ phải cho ngon xí lửa xí của áo cái gì này rồi em ba con này bạn ăn củ hoa rồi đấy hai gan gì con này ấy ba khá bằng làm gì pin sao giờ cái nó sẽ bị làm ra rồi bằng làm gì mình cái này sẽ cái gì bên này ví dụ thì ông là bạn đúng cái gì bạn ví dụ thì mà cái số máy này cái 사람 때문에 실가 이거 봐서 거기도 분명히 안 톡, 지나면 톡 때문에 이게 성질이라 대신도 봐 하이도라 대신도 버리는 데봐 바보이도 왜 하요 이렇게 염도 많다 이런 뭐
ꯃꯌꯥꯝ ꯍꯤꯟꯖꯥꯡꯒ ꯌꯥꯎꯗꯕ ꯆꯝꯐꯨꯠꯀꯅ ꯍꯦꯟꯅ ꯆꯥꯟꯅꯈ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯑꯩ ꯃꯃꯥꯡꯗ ꯑꯃ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯁꯨꯝ ꯃꯔꯛ ꯐꯔꯛ ꯇꯥꯔꯛꯄꯗ ꯁꯨꯝ ꯊꯥꯒꯠꯅꯕ ꯅꯝꯁꯤꯜꯂ ꯁꯨꯝ ꯊꯝꯈꯤꯕ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯈꯤꯔꯣꯏꯒꯦꯅ ꯋꯥꯈꯜꯁꯤꯗꯅꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤ ꯃꯔꯝꯁꯦ ꯑꯩ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯂꯔꯣꯏꯒꯦꯅ ꯈꯜꯂꯝꯃꯕꯅꯦ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯥꯀꯟꯗ ꯄꯥꯛꯅꯝ ꯁꯦꯒꯥꯏꯕ ꯃꯅꯝ ꯇꯥ ꯉꯝꯗꯗꯅ ꯆꯥꯕꯁꯨ ꯌꯥꯎꯔꯤ ꯀꯥꯡꯍꯧꯁꯤꯗ ꯁꯨꯃꯥꯏꯅ ꯆꯨꯔ ꯆꯥꯕꯒꯤ ꯈꯨꯍꯥꯎꯁꯤꯗ ꯉꯥ ꯊꯣꯡꯕꯅꯒ ꯍꯦꯟꯗꯦꯀꯣ ꯀꯥꯡꯁꯦ ꯁꯥꯏꯕꯁꯤꯅꯦ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ ꯁꯤ ꯃꯍꯥꯎꯁꯤꯅꯅꯦ ꯃꯌꯥꯝꯅ ꯀꯥꯎ ꯉꯝꯗꯗꯅ ꯀꯪꯉꯥꯌꯦꯟ ꯇꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯀꯣꯂꯝꯅꯤꯁꯤꯗ ꯍꯥꯏꯕ꯭ꯔꯥ ꯀꯥꯍꯧꯔꯦ ꯏꯀꯥꯏꯊꯕꯤꯗꯣ ꯏꯀꯥꯏꯊꯕꯤ ꯈꯔꯁꯨ ꯍꯥꯞꯆꯜꯂꯦꯕ ꯀꯥꯡꯍꯧꯁꯦ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎ ꯑꯃ ꯐꯪꯉꯦ ꯔꯣꯁ ꯑꯃ ꯐꯪꯉꯦ ꯂꯥꯡꯕ ꯃꯌꯥꯝꯁꯦ ꯃꯔꯣꯜ ꯑꯃ ꯆꯥꯛ ꯆꯥꯔꯣꯏꯌꯦ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯖꯥꯎ ꯈꯣꯡꯖꯤꯜꯂꯛꯏ ꯃꯌꯥꯝꯁꯤꯅ ꯆꯥꯛ ꯕꯖꯥꯔꯁꯦ ꯑꯃꯅ ꯖꯛ ꯑꯃꯅ ꯖꯛ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯃꯝ ꯃꯍꯤꯒ ꯇꯣꯛꯈꯤ ꯆꯃꯝ ꯃꯍꯤꯒ ꯖꯣꯝ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂ ꯇꯣꯛꯂ ꯆꯥꯕꯁꯦ ꯍꯥꯎꯋꯤ ꯑꯩ ꯑꯄꯥꯝꯕ ꯃꯤꯒꯤꯗꯤ ꯃꯍꯥꯎ ꯈꯪꯒꯅꯤ ꯄꯥꯝꯗꯕ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯀꯣꯕꯤꯅꯦ ꯑꯗꯩ ꯀꯣꯂꯤ ꯍꯋꯥꯏꯅꯦ ꯊꯕꯤꯅ ꯇꯧꯔꯒ ꯐꯨꯠꯄ ꯑꯇꯩꯗꯤ ꯍꯥꯞꯇ꯭ꯔꯦ
ꯀꯥꯏꯗꯅꯣ ꯏꯁꯩ ꯉꯥꯛꯇꯪ ꯁꯛꯀꯠꯂꯛꯏ ꯍꯪꯗꯣꯡ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯧꯖꯤꯛꯕꯣ ꯇꯟꯖꯥ ꯌꯥꯝ ꯆꯥꯗꯤꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯕꯨ ꯆꯥꯅꯤꯡꯉꯦ ꯅꯨꯡꯇꯤꯒꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯑꯩ ꯃꯤꯅꯗꯤ ꯐꯖꯔꯝꯗꯗꯤ ꯌꯥꯄꯣꯠꯇꯦꯅꯁꯨ ꯑꯆꯝꯕꯁꯤꯗꯤ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯏꯁꯥꯅꯁꯨ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯅꯗꯤ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯑꯗꯣ ꯐꯖꯅ ꯇꯤꯡꯊꯣꯛꯑꯒ ꯐꯖꯅ ꯍꯟꯖꯤꯟ ꯆꯥꯝꯗ꯭ꯔꯗꯤꯀꯣ ꯃꯥꯗꯤ ꯌꯥꯗꯦ ꯈꯨꯗꯛꯇꯒ ꯇꯧꯁꯜꯂꯒ ꯆꯥꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯀꯪꯂꯥꯌꯦꯟꯁꯦ ꯍꯥꯎꯋꯦꯒꯤ ꯃꯇꯤꯛ ꯆꯥꯝꯕꯗꯁꯨ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯀꯥꯡꯍꯧꯁꯨ ꯑꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯐꯖꯅ ꯆꯥꯅꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯄꯨꯗꯅ ꯀꯣꯗꯣꯛ ꯀꯗꯥꯛ ꯆꯝꯐꯨꯠꯀꯤ ꯈꯨꯍꯥꯎꯁꯤꯗꯤ ꯄꯨꯛꯀꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯏꯍꯦ ꯐꯅꯗꯤ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯩꯅ ꯆꯥꯏꯁꯦ ꯀꯪꯂꯥꯌꯦꯟꯁꯤꯗ ꯑꯌꯥꯝꯕ ꯁꯥꯔ ꯂꯧꯈꯠꯂꯒꯦꯅ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯈ꯭ꯔꯦ ꯄꯥꯛꯅꯝꯁꯤꯅ ꯈꯤꯇꯪ ꯇꯞꯐꯧꯔꯦ ꯑꯍꯥꯎꯕ ꯃꯌꯥꯝ ꯌꯥꯝꯃꯜꯂꯁꯨ ꯆꯥꯐꯝ ꯈꯪꯗꯦꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯍꯥꯎꯕꯗꯒꯤ ꯍꯥꯎꯔꯕ ꯑꯍꯥꯎꯕ ꯍꯥꯏꯗꯣ ꯄꯥꯛꯅꯝ ꯀꯥꯡꯍꯧ ꯁꯤꯡꯖꯨ ꯆꯝꯐꯨꯠ ꯐꯤꯒꯁꯦ ꯆꯥꯛ ꯐꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯆꯥꯛꯕꯨ ꯆꯥꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯏꯁꯇꯨꯔ ꯑꯃꯔꯣꯝ ꯆꯠꯄꯒ
ꯇꯨ ꯑꯀꯥꯎꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯜꯂꯛꯑꯦ ꯃꯆꯤꯟ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁ ꯄꯨꯛꯀꯁꯦ ꯀꯔꯝ ꯇꯧꯔꯤ ꯄꯥꯛꯅꯝꯗꯣ ꯃꯌꯥꯝ ꯆꯥꯁꯟꯈꯤꯗꯅ ꯑꯝꯇ ꯆꯝꯐꯨꯠꯁꯦ ꯄꯥꯝꯃꯨꯏꯅꯦꯅ ꯂꯥꯏꯕꯛ ꯀꯟꯗ ꯑꯩ ꯆꯝꯐꯨꯠꯁꯦ ꯄꯥꯝꯃꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯐꯖꯅ ꯐꯥꯁ ꯇꯥꯊꯣꯛꯈ꯭ꯔꯦꯀꯣ ꯐꯖꯅ ꯊꯥꯔꯖꯥꯠꯅꯤꯍꯦ ꯍꯥꯏ ꯀꯥꯟꯗꯦ ꯍꯪꯃꯟꯗꯅ ꯎꯔꯦꯗꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯗꯅ ꯄꯨꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯄꯥꯛꯅꯝꯇꯨ ꯆꯥꯎꯕ ꯄꯥꯛꯅꯝꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ